ngasi numit asida thokhiba thodo wathoksing puwarida ngasi kumja lising ani ga taret ki ngasi numit sigi ayuk Chandel district ki manung sanna leiba haijang amasung el tungjoy khulani ki marakta Indian Occupational Force amasung Manipur People's Army ani khut thona bada force ki miyo yama hale karan aso apan nangan kre haina ULA ki wangang loi amana pawche da phongdolakhi kumja lising ani ga taret ki ngasi numit sida Imphal da phongba pawche singda Chuchampur district ki Singar sub division manung chanba Indo Myanmar border pillar number 37-3 manakta natural gas phangle amasung hiramasi matangda India lenga ki petroleum and natural gas ministry na Assam ki Jorhat leiba general manager geology da chithi ama irakle haina report tawnakhi kumja lising ani ga taret ki ngasigi numit sida President Dr. APJ Abdul Kalam na India ki ahanba teleradiology network ama Hyderabad ta commission tawki network asi medical science ki anuba technology ama oina radiologist singi training amasung education da chauna kana nanabagi damakta sijinabani kumja lising samapan nipugo humdoi ki February anida malem ki ani subalanjao ki Stalingrad ta song khibalam phamda hingoba nazi gi lami singna surrender tawduna Soviet singna chauna mai pakhi kumja lising ani tareta Lalambung Makhong Youth Voluntary Association sinduna Lalambung Makhong da leiba basketball court ta pangthokpa ahanba state level Thangjam Sanjay Memorial Basketball Tournament gi chahidugi ngasi gi numit sida sanakhiba match singda ESU Wangkai CYLC singamatha LMYBA A Lalambung amasung TIC Tera mai pakhi